ꯑꯣꯖꯥ ꯕꯤꯖꯤꯁꯤꯅ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯜꯂꯦ ꯊꯤꯁꯨ ꯊꯤꯈ꯭ꯔꯗꯥꯏ ꯏꯕꯦꯝꯃ ꯗ꯭ꯔꯃꯥ ꯌꯥꯎꯅꯤ ꯂꯥꯛꯏꯕ ꯅꯨꯄꯤꯁꯤ ꯃꯁꯛꯁꯤꯕꯨ ꯀ ꯍꯥꯏ ꯑꯁ ꯑꯩꯅ ꯏꯀꯥꯏꯈꯤꯕꯁꯤ ꯕꯖꯥꯔꯗ ꯆꯠꯄꯗ ꯑꯗꯨꯝ ꯂꯩꯁꯥꯔ ꯂꯩꯔꯣꯗ ꯏꯕꯦꯝꯃ ꯅꯌꯨꯝ ꯄꯥꯜꯂꯨꯔꯅꯨ ꯌꯨꯉꯥꯎꯕ ꯊꯨꯡꯗꯧ ꯁꯔꯨꯛꯀ ꯍꯥꯏꯔꯛꯏ ꯄꯣꯠꯐꯝ ꯐꯝꯕꯤꯅꯦꯀꯣ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤ 이상하게는 이마 능 자희수 야먹니 레사비 사라노 레사비 사라노 남미투네 나마이디 ям 티레 하여 아도 hꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯁꯥꯕꯤꯌꯨ ꯏꯁꯀꯠ ꯁꯦꯠꯄꯤꯌꯨꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯦꯔꯥ ꯅꯣꯏꯁꯨ ꯍꯦꯃꯟꯗ꯭ꯔꯣ ꯏꯁꯀꯠꯇꯨꯗꯤ ꯇꯣꯛꯁꯤꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏ ꯑꯗꯨꯒ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯏꯕ ꯍꯦꯔꯣꯏꯟ ꯑꯃꯅ ꯐꯤꯂꯝ ꯑꯅꯤꯗ ꯐꯪꯕ ꯄꯩꯁꯥꯁꯦ ꯑꯩꯒꯤ ꯍꯦꯛ ꯍꯧꯕꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯖꯔꯅꯤꯁꯤꯒ ꯁꯝꯖꯤꯟꯅꯕ ꯃꯇꯝꯗ ꯃꯣꯏꯅ ꯇꯪꯈꯥꯏꯃꯨꯛ ꯍꯦꯜꯂꯝꯒꯅꯤ ꯆꯥꯎꯊꯣꯛꯅ ꯍꯥꯏꯒꯦ ꯁꯤꯗꯤ ꯃꯃꯥ ꯁꯥꯕꯤꯁꯤꯡꯁꯤꯗ ꯄꯩꯁꯥ ꯀꯌꯥ ꯐꯪꯒꯦ ꯍꯪꯉꯣꯕ ꯅꯣꯛꯁꯜꯂꯛꯀꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤꯒꯤ ꯀꯥꯡꯕꯨ ꯃꯌꯥꯝ ꯂꯥꯛꯇꯅ ꯑꯩꯕꯨ ꯁꯛ ꯇꯥꯛꯄꯤꯔꯕꯁꯦ ꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯆꯥꯛ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯨꯔꯒ ꯍꯧꯖꯤꯛ ꯈꯔ ꯀꯔꯤ ꯍꯥꯏꯅꯤ ꯇꯥꯟꯖꯥꯁꯤꯗ ꯋꯦꯗꯔ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯥꯟꯖꯥꯁꯤꯗ ꯏꯆꯥꯁꯤꯡ ꯂꯥꯛꯇꯅ ꯑꯌꯨꯛꯁꯤꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐꯕ ꯑꯣꯏꯌꯨ ꯍꯥꯏꯕꯁꯦ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯗꯤ ꯌꯥꯝꯅ ꯄꯣꯛꯂꯛꯄꯗ ꯑꯩꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯄꯩ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯕꯅꯤꯅꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯕ ꯁꯥꯇ꯭ꯔꯤ ꯑꯣꯏꯔꯛꯇꯦ ꯁ꯭ꯀꯨꯜ ꯂꯦꯞꯄꯛꯇꯦ ꯂꯥꯏꯔꯤꯛꯇꯤ ꯀꯌꯥ ꯌꯧꯔꯛꯇꯦ ꯑꯩꯒꯤ ꯄꯥꯔꯁꯣꯅꯦꯜ ꯍꯥꯏꯇꯥꯔꯗꯤꯀꯣ ꯑꯗꯒꯤ ꯁꯨꯝ ꯖꯔꯅꯤꯁꯦ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯄꯣꯛꯅꯐꯝꯁꯦ ꯈꯨꯔꯥꯏꯗꯤ ꯍꯥꯏ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯝ ꯑꯌꯥꯡꯄꯜꯂꯤ ꯔꯣꯗ ꯍꯥꯏ ꯑꯗꯨꯗ ꯄꯣꯛꯂꯛꯈꯤ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯉꯛꯄꯗꯗꯤ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯀ꯭ꯂꯥꯁ 10 ꯐꯥꯎ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏꯗ ꯆꯥꯎꯔꯛꯈ꯭ꯔꯦ ꯑꯔꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯄꯁꯤꯃ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯑꯀꯣꯏꯕꯁꯤꯒꯤ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯒꯤ ꯄꯨꯜꯂꯒ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯏꯅꯦꯃꯦꯝ ꯑꯔꯨꯅꯥ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯃꯥꯒꯤ ꯔꯥꯒ ꯇꯔꯪꯒ ꯍꯥꯏꯕ ꯖꯒꯣꯏ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯗ ꯑꯩ ꯖꯒꯣꯏꯗ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯥꯎꯕꯤ ꯖꯒꯣꯏ ꯁꯥꯕꯤꯗꯤ ꯑꯣꯏꯔꯛꯇꯦ ꯂꯩꯀꯥꯏꯒꯤ ꯁꯨꯝ ꯌꯥꯎꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯗꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥ ꯑꯃ ꯇꯧꯕꯗ ꯗꯥꯟꯁ ꯗ꯭ꯔꯃꯥ ꯑꯃ ꯌꯥꯎꯏ ꯑꯗꯨꯗ ꯃꯌꯥꯝꯁꯤꯅ ꯁꯛ ꯈꯪꯕꯤꯈ꯭ꯔꯦ ꯖꯒꯣꯏ ꯌꯥꯎꯏ ꯀꯥꯏꯁꯦ ꯍꯥꯟꯅꯗꯤ ꯖꯒꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯁꯤꯗꯤ ꯌꯥꯝ ꯆꯠꯂꯛꯄ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯅ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏꯒꯤ ꯁ꯭ꯀꯨꯜꯁꯤꯅ ꯔꯥꯒ ꯇꯔꯪꯒ ꯃꯟꯗꯜ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯁꯤꯗ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯒꯔꯤꯕ ꯅꯤꯋꯥꯁ ꯃꯦꯃꯣꯔꯤꯌꯦꯜ ꯀ꯭ꯂꯕ ꯑꯩꯅ ꯍꯧꯖꯤꯛ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯗ꯭ꯔꯃꯥꯒꯤ ꯀ꯭ꯂꯕ ꯑꯗꯒꯤ LCP ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯒꯤ ꯁꯤꯒꯤ ꯀ꯭ꯂꯕ ꯑꯅꯤꯁꯤꯒꯤ ꯇꯥꯏꯠ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯗ ꯗ꯭ꯔꯃꯥ ꯇꯧꯋꯦ ꯗ꯭ꯔꯃꯥ ꯇꯧꯕꯁꯤꯗ ꯑꯩꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯎꯍꯜꯂꯦ ꯍꯩꯇ ꯍꯩꯇ ꯑꯗꯣ ꯃꯦꯀꯞꯀ ꯇꯧꯁꯜꯂꯦ ꯂꯥꯏꯠꯀ ꯀꯥꯞꯄꯛꯄꯁꯤꯗ ꯑꯩꯁꯦ ꯑꯩꯅ ꯀꯨꯝꯃꯤꯟꯅꯔꯤꯕ ꯍꯦꯔꯣꯁꯦ ꯀꯅꯥꯅꯣꯒꯁꯦ ꯈꯪꯖꯥ ꯅꯠꯇꯦ ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄꯗꯨꯗꯪ ꯍꯥꯏꯔꯒ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨ ꯈꯪꯍꯧꯗꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯀꯨꯏꯅꯁꯨ ꯇꯝꯈꯤꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤꯗꯤ ꯑꯗꯨ ꯂꯣꯏꯔꯛꯄꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯩꯁꯦ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯒꯤ ꯑꯉꯣꯝ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏ ꯍꯣꯡꯉꯛꯑꯦꯕꯀꯣ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯝ ꯃꯌꯥꯝꯁꯤꯅ ꯗ꯭ꯔꯃꯥ ꯌꯥꯎꯕꯤ ꯑꯣꯏꯅ ꯎꯕꯤꯈ꯭ꯔꯦꯕ ꯑꯗꯨꯗꯩꯗꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯁꯤꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯦ ꯄꯪꯍꯥꯏꯗ ꯍꯥꯏꯔꯦ ꯍꯩꯔꯣꯏ 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 ꯍꯥꯏꯅ ꯑꯗꯨꯝ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯏꯅꯦꯃꯦꯝ ꯑꯔꯨꯅꯥꯁꯤꯒꯤ ꯃꯕꯨꯡꯁꯦ ꯑꯩꯒꯥꯅꯟꯗ ꯀꯤꯁꯣꯔ ꯑꯩꯅ ꯃꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯎꯕ ꯁ꯭ꯀꯣꯂꯥꯔ ꯑꯣꯏꯕ ꯁꯤꯅ ꯑꯩꯁꯦ ꯗ꯭ꯔꯃꯥ ꯑꯃ ꯌꯥꯎꯋꯦꯅ ꯍꯥꯏꯌꯦ ꯑꯩꯅ ꯀꯗꯥꯏꯗꯅꯣ ꯀꯥꯏꯅ ꯍꯥꯏꯔꯒꯗꯤ ꯇꯨꯕꯤ ꯂꯩꯃꯀꯝ ꯗ꯭ꯔꯃꯥ ꯑꯦꯁꯣꯁꯤꯌꯦꯁꯟ ꯀꯣꯡꯕꯗ ꯂꯩ ꯑꯗꯨꯒ ꯌꯥꯎꯔꯦ ꯑꯗꯨꯒ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯣꯏ ꯂꯩꯔꯝꯃꯦ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯀꯥꯡꯖꯩꯕꯨꯡꯗ ꯇꯧꯏ ꯑꯩ ꯀꯥꯎꯗꯦ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯔꯣꯏ ꯈꯨꯟꯊꯣꯛ ꯑꯩꯅ ꯍꯦꯟꯖꯨ ꯅꯍꯥꯒꯤ ꯂꯤꯂꯥ ꯑꯃ ꯇꯧꯏ ꯑꯗꯩꯗ ꯑꯩꯁꯤ ꯍꯦꯔꯣ ꯁꯥꯏ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯇꯝꯕꯤꯕꯁꯤ ꯌꯥꯝꯕꯨꯡ ꯕꯣꯕꯣꯁꯅꯥꯅ ꯇꯝꯕꯤ ꯑꯗꯩꯗ ꯑꯩꯅ ꯌꯥꯝꯕꯨ ꯑꯣꯖꯥ ꯅꯣꯏ ꯍꯦꯔꯣꯁꯤ ꯀꯅꯥꯅ ꯁꯥꯗꯣꯏꯅꯣ ꯍꯥꯏ ꯅꯪ ꯍꯦꯔꯣꯅꯤꯅꯦ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯩ ꯄꯨꯔꯥ ꯉꯥꯎꯈꯤ
ꯀꯩꯒꯤꯅꯣ ꯅꯣꯏꯁꯦ ꯅꯨꯄꯥ ꯑꯝꯇ ꯌꯥꯎꯗꯦ ꯀꯥꯏꯅ ꯇꯧꯏ ꯑꯗꯩꯗꯤ ꯐꯨꯜ ꯔꯤꯍꯔꯁꯦꯜꯅꯦ ꯀꯥꯏꯅ ꯇꯧꯗꯅ ꯃꯃꯥꯏꯒ ꯎꯞꯇꯅ ꯍꯤꯡꯆꯥꯕꯤꯒ ꯂꯥꯎꯔꯛꯄꯁꯤꯗ ꯀꯤꯗꯅꯒ ꯀꯞꯄꯛꯑꯦꯕ ꯑꯩꯁꯦꯀꯣ ꯑꯗꯨꯒ ꯐꯦꯁꯇꯤꯚꯦꯜꯁꯦ ꯐꯥꯔꯁ ꯇꯥꯏ ꯑꯗꯒꯤ ꯀꯩꯅꯣ ꯔꯤ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣ ꯑꯃꯨꯛ ꯎꯠꯄꯗꯣ ꯐꯥꯔꯁ ꯇꯥꯕꯒꯤ ꯑꯗꯨꯒ ꯎꯠꯂꯤ ꯑꯗꯨꯗꯒꯁꯦ ꯃꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯌꯥꯝ ꯇꯧꯋꯦ ꯑꯗꯨꯗ ꯖꯖ ꯍꯅꯨꯕ ꯐꯩꯖꯣꯝ ꯁꯦꯠꯄ ꯃꯌꯥꯝꯁꯤꯅ ꯆꯪꯉꯛꯑꯒ ꯍꯦꯟꯖꯨ ꯅꯍꯥ ꯀꯗꯥꯏ ꯂꯩ ꯀꯥꯏꯅ ꯍꯥꯏꯕꯗ ꯍꯦꯟꯖꯨ ꯅꯍꯥꯁꯦ ꯑꯅꯤꯅꯦꯕꯀꯣ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡ ꯊꯣꯛꯄ ꯔꯥꯙꯥꯃꯅꯤꯒ ꯑꯩꯒ ꯑꯗꯩꯗ ꯃꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯊꯣꯛꯄꯁꯤꯗ ꯅꯠꯇꯦ ꯄꯥꯈꯪꯗꯨ ꯀꯗꯥꯏ ꯍꯥꯏꯌꯦꯕ ꯑꯩꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯌꯥꯝ ꯀꯤꯖꯖꯕꯗꯣ ꯑꯍꯟ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯣꯖꯥ ꯄꯨꯄꯨ ꯈꯨꯔꯨꯝꯖꯔꯤ ꯀꯥꯏꯅ ꯑꯩꯅ ꯈꯨꯔꯝꯕꯁꯦ ꯅꯪ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯌꯥꯗꯣꯔꯦꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯦ ꯈꯤꯇꯪꯒ ꯍꯔꯥꯎꯑꯦ ꯆꯨꯝꯅ ꯈꯤꯇꯪ ꯍꯔꯥꯎꯕꯁꯤꯗꯒꯤ ꯁꯨꯝ ꯍꯔꯥꯎ ꯈꯜꯂꯛ ꯇꯧꯐꯝ ꯈꯪꯗꯗꯅꯒ ꯅꯤꯛꯑꯦꯕꯀꯣ ꯑꯗꯨꯒ ꯈꯔ ꯂꯩꯕꯗꯒꯤꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯊꯤꯌꯦꯇꯔꯁꯤꯡꯁꯤꯗ ꯑꯩꯒꯤ ꯃꯤꯡꯁꯤꯗꯤ ꯂꯣꯏ ꯂꯩꯔꯝꯃꯅꯤ ꯍꯥꯏꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯅꯛꯄ ꯑꯔꯥꯞꯄ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝ ꯆꯠꯂꯛꯏ ꯌꯥꯎꯕ ꯍꯧꯅꯪꯈꯩ ꯌꯥꯎꯔꯛꯏ ꯍꯥꯏꯇꯥꯔꯦ ꯊꯤꯌꯦꯇꯔꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯑꯍꯥꯟꯕ ꯐꯅꯦꯛꯀ ꯁꯦꯠꯇꯅ ꯅꯨꯄꯤ ꯐꯖꯕꯒ ꯁꯥꯕꯁꯤꯗꯤ ꯀꯪꯂꯥ ꯁꯪꯒꯣꯝ ꯁꯪꯉꯩꯗꯨꯗ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯅ ꯈꯟꯕꯗ ꯑꯗꯒꯤ ꯁꯨꯝꯗꯩ ꯁꯑꯣꯝꯕꯨꯡ ꯁꯒꯣꯃꯥꯡ ꯑꯋꯥꯡ ꯃꯥꯏꯀꯩꯁꯤ ꯈꯔ ꯌꯥꯎꯔꯛꯑꯦ ꯑꯗꯒꯤ ꯃꯃꯥꯡꯂꯣꯝꯗꯅ ꯃꯣꯏꯔꯥꯡ ꯀꯝꯄꯨꯒꯤ ꯅꯤꯗꯨ ꯑꯣꯏꯅ ꯏꯃꯥ ꯏꯕꯨꯡꯉꯣꯒ ꯇꯧꯕ ꯀꯥꯡꯕꯨꯗꯣ ꯑꯗꯩꯗꯨꯗ ꯌꯥꯎꯔꯛꯏ ꯑꯗꯒꯤ ꯃꯣꯏꯒꯤ ꯇꯤꯝꯁꯤꯅ ꯄꯨꯕꯤꯗꯅ ꯑꯩ ꯑꯦꯂꯥꯍꯥꯕꯥꯗ ꯆꯠꯂꯛꯏ ꯌꯥꯝ ꯄꯤꯛꯅ ꯍꯥꯏꯕꯗꯤ ꯅꯧꯅ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥꯗꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯉꯩꯁꯤꯗ ꯑꯗꯨꯃꯥꯏꯅ ꯆꯠꯂꯛꯏ ꯑꯗꯒꯤ ꯃꯈꯥ ꯂꯝꯁꯤꯗꯤ ꯐꯅꯌꯥꯝ ꯆꯠꯂꯛꯑꯦ ꯊꯧꯕꯥꯜ ꯌꯥꯎꯔꯛꯏ ꯋꯥꯡꯖꯤꯡ ꯌꯥꯝ ꯌꯥꯎꯔꯛꯏ ꯀꯛꯆꯤꯡ ꯌꯥꯎꯔꯛꯏꯀꯣ ꯑꯗꯒꯤ ꯃꯌꯥꯏ ꯂꯝꯕꯤꯁꯤꯗꯅ ꯑꯩ ꯑꯅꯝꯕꯅ ꯑꯩꯁꯦ ꯆꯤꯡꯉꯥ ꯃꯈꯥꯒꯤ ꯂꯩꯃꯌꯣꯟ ꯑꯥꯔꯠ ꯁꯦꯟꯇꯔꯁꯦ ꯁꯤꯒꯤ ꯍꯦꯔꯣꯏꯟ ꯍꯥꯏꯔꯒ ꯈꯪꯉꯦ ꯑꯩꯁꯦ ꯑꯗꯨꯕꯨ ꯃꯔꯛꯁꯤꯗꯀꯣ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯍꯥꯏ ꯀꯩꯅꯣ ꯍꯟꯗꯛꯀꯤ ꯂꯩꯃꯌꯣꯟꯒꯤ ꯍꯦꯔꯣꯏꯟꯅꯦꯅ ꯑꯃ ꯂꯥꯛꯏꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯃꯣꯏꯒꯤ ꯀꯥꯡꯕꯨꯁꯦ ꯅꯨꯄꯤ ꯑꯝꯇ ꯐꯪꯖꯗ꯭ꯔ ꯃꯥꯅꯦ ꯁꯤꯕꯨ ꯅꯨꯄꯤꯅꯦꯅ ꯅꯦꯛꯏꯁꯤꯕꯨ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯑꯩ ꯇꯥꯔꯛꯑꯦꯕꯀꯣ ꯑꯩ ꯌꯥꯝ ꯏꯀꯥꯏꯈꯤ ꯑꯗꯨꯏꯁꯨ ꯑꯩꯒꯤ ꯂꯤꯂꯥ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯂꯤꯂꯥ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯎꯔꯛꯄꯁꯦ ꯂꯩꯃꯌꯣꯟꯗ ꯑꯩ ꯑꯣꯏꯈꯤ ꯑꯗꯒꯤ ꯀꯩꯅꯣꯗ ꯃꯩꯇꯩ ꯑꯥꯔꯇꯤꯁ ꯌꯨꯅꯤꯌꯟ ꯑꯩꯅ ꯌꯥꯎꯔꯛꯄꯁꯦ ꯑꯗꯨꯒ ꯍꯤꯌꯥꯡꯊꯥꯡꯒꯤꯁꯨ ꯌꯥꯎꯔꯛꯏ ꯁꯃꯨꯔꯧ ꯋꯥꯡꯒꯣꯏ ꯑꯗꯒꯤ ꯃꯊꯪꯗꯨ ꯀꯔꯤ ꯍꯥꯏꯕ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝꯒꯤ ꯃꯊꯪꯗꯣ ꯌꯥꯎꯔꯛꯏ ꯃꯌꯥꯡ ꯏꯝꯐꯥꯜ ꯌꯥꯎꯔꯛꯏ ꯑꯗꯒꯤ ꯀꯔꯤꯕ ꯃꯊꯪꯗꯣ ꯎꯆꯤꯋꯥ ꯑꯗꯩ ꯂꯥꯡꯃꯩꯗꯣꯡ ꯋꯥꯕꯒꯥꯏ ꯂꯥꯡꯃꯩꯗꯣꯡꯅꯗꯤ ꯃꯈꯥ ꯁꯥꯏꯗꯇ ꯊꯤꯌꯦꯇꯔꯁꯦ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦꯀꯣ ꯑꯗꯨ ꯐꯥꯎꯕ ꯌꯥꯎꯔꯛꯏ ꯃꯅꯤꯡ ꯁꯥꯏꯠꯁꯨ ꯌꯥꯎꯔꯛꯏ ꯑꯗꯩ ꯂꯩꯀꯥꯏꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯂꯝꯁꯦ ꯁꯤꯒꯤ ꯊꯤꯌꯦꯇꯔꯒꯤꯁꯨ ꯌꯥꯎꯔꯛꯏ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯐꯥꯔꯒꯗꯪ ꯍꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯏꯅꯔ ꯗꯤꯖꯥꯏꯟ ꯑꯩꯒꯤ ꯑꯦꯛꯇꯤꯡꯒ ꯀꯌꯥ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯒ ꯈꯔ ꯁꯨꯝ ꯆꯠꯂꯀꯥꯟꯗꯗꯤ ꯃꯩꯇꯩ ꯑꯥꯔꯇꯤꯁ ꯌꯨꯅꯤꯌꯟꯒꯤ ꯂꯤꯂꯥ ꯑꯃꯈꯛꯇ ꯔꯤꯍꯔꯁꯦꯜ ꯍꯧꯔꯁꯤꯑꯅ ꯑꯗꯨꯗ ꯑꯩꯁꯦ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯀ ꯇꯥꯏꯌꯦꯕꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯈꯤ ꯏꯆꯝ ꯆꯝꯕꯗꯨꯗꯒ ꯑꯗꯒꯤ ꯏꯗꯨꯀꯦꯁꯟꯅ ꯁꯤꯟꯕ ꯂꯥꯏꯒꯤ ꯂꯤꯂꯥ ꯑꯃ ꯃꯆꯤ ꯍꯧꯕ ꯅꯨꯄꯥ ꯑꯃꯗꯒ ꯉꯥꯎꯕ ꯑꯗꯨꯒꯨꯝꯕ ꯑꯃꯗꯁꯨ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁ ꯇꯥꯏ ꯑꯗꯒꯤ ꯗꯤꯔꯦꯛꯇꯔ ꯌꯥꯝ ꯂꯣꯏꯅꯔꯛꯏ ꯗꯤꯔꯦꯛꯇꯔꯁꯤ ꯀꯣꯂꯦꯖꯇꯒꯤ ꯍꯧꯔꯦ ꯑꯣꯖꯥ ꯅꯤꯜꯙꯖ ꯈꯨꯃꯟ ꯑꯗꯒꯤ ꯀꯀꯥ ꯗꯣꯔꯦꯟ ꯁꯨꯝ ꯂꯥꯛꯏ ꯑꯗꯨꯅ ꯕ꯭ꯔꯤꯖꯤꯠ ꯉꯥꯉꯣꯝꯕ ꯊꯦꯡꯅꯕ ꯃꯇꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯂꯤꯂꯥꯒꯤ ꯑꯥꯏꯗꯤꯌꯥꯁꯤ ꯈꯔ ꯂꯥꯛꯑꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯀꯔꯤ ꯇꯧꯅꯤ ꯀꯥꯏꯁꯦ ꯑꯗꯣ ꯑꯣꯖꯥ ꯕ꯭ꯔꯤꯖꯤꯠꯁꯤꯅ ꯐꯥꯒꯤ ꯌꯥꯝ ꯇꯧꯒꯜꯂꯦ ꯊꯤꯁꯨ ꯊꯤꯈ꯭ꯔꯗ ꯏꯕꯦꯝꯃ ꯗ꯭ꯔꯃꯥ ꯌꯥꯎꯅꯤ ꯂꯥꯛꯏꯕ ꯅꯨꯄꯤꯁꯤ ꯃꯁꯛꯁꯤꯕꯨ ꯀ ꯍꯥꯏ ꯑꯗꯒꯤ ꯕꯦꯁ ꯑꯦꯛꯇ꯭ꯔꯦꯁꯇꯗꯤ ꯑꯩꯗꯤ ꯂꯤꯂꯥ ꯇꯥꯛꯑꯣꯏ ꯀꯥꯏꯅ ꯃꯥꯅꯒ ꯍꯥꯏꯌꯦꯕꯀꯣ ꯑꯁ ꯑꯩꯅ ꯏꯀꯥꯏꯈꯤꯕꯁꯤ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯒ ꯁꯨꯝ ꯖꯔꯅꯤꯁꯤ ꯂꯥꯛꯈꯤ ꯃꯔꯛꯇ ꯔꯦꯗꯤꯑꯣ ꯑꯣꯗꯤꯁꯟ ꯄꯥꯁ ꯇꯧꯔꯛꯏ ꯑꯗꯒꯤ ꯀꯣꯂꯦꯖꯀꯤ ꯄꯣꯖꯤꯁꯟ ꯂꯧꯔꯛꯏ ꯗ꯭ꯔꯃꯥꯒꯤ ꯑꯗꯒꯤ ꯊꯤꯌꯦꯇꯔꯁꯤꯡꯒꯤ ꯈꯔ ꯂꯧꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯆꯠꯂꯛꯄꯗꯒꯤ ꯔꯦꯗꯤꯑꯣ ꯗ꯭ꯔꯃꯥ ꯌꯥꯎꯔꯛꯑꯦ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯌꯥꯎꯕ ꯍꯧꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯐꯤꯂꯝ ꯑꯆꯧꯕꯅꯤ ꯀꯥꯏꯅ ꯃꯄꯥꯟꯗꯒ ꯆꯠꯇꯅꯒ ꯅꯝꯃꯤ ꯆꯦꯛꯂꯥ ꯄꯥꯏꯈ꯭ꯔꯕꯗ ꯑꯗꯨꯃ ꯔꯤꯂꯤꯁ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯝ
ꯀꯔꯤ ꯁꯣꯏꯕ ꯂꯩꯕꯅꯣ ꯈꯪꯗꯦ ꯐꯤꯂꯝ ꯑꯆꯧꯕꯅꯤ ꯑꯗꯨꯃ ꯂꯣꯏꯁꯤꯟꯈꯤ ꯑꯗꯒꯤ ꯁꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯏꯄꯥ ꯄꯥꯅ ꯑꯩꯁꯦ ꯃꯃꯥꯒ ꯁꯥꯔꯛꯑꯦ ꯑꯗꯨꯒꯤ ꯕꯥꯔꯣꯒꯤ ꯍꯤꯔꯣꯅ ꯑꯃ ꯅꯝꯃꯤ ꯑꯗꯨ ꯌꯥꯝ ꯐꯖꯈꯤ ꯑꯗꯨꯒ ꯔꯤꯂꯤꯁꯁꯦ ꯚꯤꯗꯤꯑꯣ ꯐꯤꯂꯝꯗꯇꯪ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯗ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯑꯁ ꯁꯤꯃꯇꯪ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯂꯝꯃꯗꯤ ꯀꯥꯏꯅ ꯏꯁꯩ ꯁꯛꯄꯒ ꯌꯥꯎꯋꯦꯕꯀꯣ ꯑꯁ ꯌꯥꯝ ꯅꯣꯛꯅꯤꯡꯈꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯏꯁꯩꯒ ꯁꯛꯎꯒ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝ ꯖꯔꯅꯤꯁꯦ ꯂꯥꯛꯈ꯭ꯔꯦ ꯑꯗꯒꯤ ꯃꯔꯛꯇ ꯑꯩ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏ ꯁꯕꯁꯇꯤꯇ꯭ꯌꯨꯠꯇ ꯊꯕꯛ ꯇꯧꯔꯛꯏ ꯑꯗꯒꯤ ꯁꯨꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯔꯤꯒꯨꯂꯔ ꯑꯣꯏꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯔꯤꯇꯤꯌꯥꯔ ꯑꯣꯏꯔꯦ ꯃꯔꯛꯁꯤꯗ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯗꯤꯖꯤꯇꯦꯜꯒꯤ ꯐꯤꯂꯝꯁꯤ ꯈꯔ ꯌꯥꯎꯔꯦ ꯌꯥꯎꯕꯗꯤ ꯌꯥꯝ ꯌꯥꯎꯏ ꯃꯁꯤꯡꯗꯗꯤꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯔꯤꯡ ꯆꯨꯝꯅ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯀꯦꯔꯦꯛꯇꯔ ꯃꯦꯖꯔ ꯀꯦꯔꯦꯛꯇꯔ ꯂꯧꯕꯁꯦ ꯁꯤꯗꯤ ꯀꯌꯥ ꯌꯥꯎꯗꯕ ꯀꯨꯐꯦꯠ ꯀꯥꯐꯦꯠꯀꯤ ꯋꯥ ꯑꯣꯏꯅ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯔꯤꯕ ꯆꯥꯁꯥꯏ ꯄꯥꯂꯝꯕ ꯑꯣꯏꯔꯒꯦ ꯑꯗꯩ ꯃꯅꯦꯝꯗꯣ ꯃꯃꯧꯗꯣ ꯍꯤꯡꯆꯥꯕꯤꯗꯣ ꯁꯥꯝꯊꯣꯡ ꯊꯣꯏꯕꯤ ꯂꯥꯂꯨꯝꯕ ꯁꯤ ꯑꯗꯒꯤ ꯑꯣꯖꯥ ꯕꯤꯁꯒꯨꯞꯇ ꯂꯥꯏꯁ꯭ꯔꯝꯒꯤꯗ ꯀꯩꯅꯣ ꯈꯔ ꯐꯤꯂꯝ ꯈꯔ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯔꯤꯗꯤꯡ ꯔꯣꯜ ꯈꯔ ꯂꯧꯔꯛꯏ ꯑꯗꯨ ꯅꯠꯇꯕ ꯑꯇꯩꯗꯤ ꯇꯥꯔꯒꯁꯨ ꯁꯥꯎꯅꯤꯡꯒꯅꯤꯀꯣ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯅꯣꯡꯃꯗ ꯂꯣꯏꯕ ꯌꯥꯕ ꯑꯗꯨꯅ ꯍꯦꯔꯣ ꯀꯅꯥꯅꯣ ꯍꯦꯔꯣꯏꯟ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯩꯒ ꯀꯣꯑꯦꯛ ꯇꯧꯔꯤꯕꯁꯤꯗꯪ ꯈꯪꯉꯒ ꯑꯇꯩꯗꯤ ꯌꯥꯝ ꯈꯪꯉꯛꯇꯕ ꯑꯗꯩ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯀꯅꯥꯅꯣ ꯗꯤꯔꯦꯛꯇꯔ ꯀꯅꯥꯅꯣ ꯀꯦꯃꯦꯔꯥ ꯀꯅꯥꯅꯣ ꯀꯥꯏꯁꯦ ꯀꯌꯥ ꯈꯪꯉꯛꯇꯦꯕ ꯑꯩꯈꯣꯏꯒꯤ ꯅꯝꯃꯤꯕꯁꯤꯡꯁꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯗꯤꯌꯥ ꯈꯣꯏꯔꯥꯛꯄꯝꯒꯤ ꯐꯤꯂꯝꯗ ꯐꯥꯔꯦꯟ ꯊꯥꯏ ꯑꯉꯥꯎꯕ ꯂꯩꯆꯤꯟꯁꯤꯗꯒꯤꯗꯤ ꯑꯩꯁꯤ ꯃꯃꯥꯡꯗ ꯗꯕꯤꯡ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯨꯝ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯗꯕꯤꯡ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯌꯨꯝ ꯀꯩ ꯄꯥꯜꯂꯛꯑꯁꯨ ꯑꯗꯨꯝ ꯗꯕꯤꯡꯁꯦ ꯌꯥꯝ ꯌꯥꯎꯋꯦ ꯃꯌꯥꯝ ꯗꯕꯤꯡ ꯑꯥꯔꯇꯤꯁꯅꯤ ꯀꯥꯏꯅ ꯗꯦꯕꯂꯥ ꯏꯕꯥꯅꯤꯁꯦ ꯍꯦꯛ ꯍꯥꯏ ꯍꯧꯖꯤꯛꯇ ꯑꯉꯥꯡꯁꯤꯡ ꯂꯩꯔꯦꯀꯣ ꯃꯇꯝꯗ ꯗꯦꯕꯂꯥꯒ ꯑꯩꯒꯁꯦ ꯌꯥꯝ ꯇꯧꯔꯛꯑꯦ ꯍꯦꯔꯣꯏꯟꯒꯤ ꯗꯕꯤꯡꯁꯦ ꯑꯗꯒꯤꯗꯤ ꯁꯤ ꯌꯧꯔꯛꯑꯀꯥꯟꯁꯤꯗ ꯑꯩꯈꯣꯏ ꯐꯥꯗꯔ ꯏꯜꯂꯣꯁꯤꯅ ꯕꯦꯝꯆꯧꯕꯤ ꯇꯨꯟ ꯌꯥꯎꯕ ꯐꯤꯂꯝ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨꯏꯗꯨꯅ ꯅꯪꯁꯨ ꯅꯁꯛ ꯊꯣꯛꯅꯕ ꯍꯥꯏꯌꯨꯅꯦꯒ ꯍꯥꯏꯌꯦ ꯑꯗꯨꯒꯗꯤ ꯈꯔ ꯂꯩꯔꯒ ꯗꯤꯌꯥꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯂꯩ ꯑꯃ ꯐꯤꯂꯝꯁꯤꯗ ꯑꯩ ꯀꯩꯅꯣ ꯍꯦꯃꯟꯇꯅ ꯃꯄꯥ ꯁꯥꯕ ꯑꯃꯈꯛ ꯇꯧꯔꯒ ꯃꯇꯦꯛ ꯑꯃ ꯌꯥꯎꯕꯗꯩꯗꯤ ꯈꯔ ꯀꯣꯃꯦꯗꯤ ꯑꯣꯟꯈ꯭ꯔꯦꯕ ꯑꯩꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯀꯞꯄꯁꯤꯗ ꯑꯗꯨꯝ ꯀꯞꯄꯒ ꯑꯗꯨꯝ ꯂꯩꯕ ꯑꯣꯏꯅ ꯀꯞꯆꯦꯠꯄꯤ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩ ꯑꯃꯁꯤꯗꯒꯤ ꯑꯩꯁꯦ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥ 2 ꯁꯨꯔꯦ ꯑꯗꯩꯗꯤ ꯐꯤꯕꯝꯁꯤꯁꯨ ꯌꯥꯝ ꯅꯣꯏꯊꯣꯛꯑꯦ ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯏꯕꯦꯅꯤꯁꯤ ꯀꯨꯝꯈꯤꯕꯗꯒꯤꯗꯤ ꯑꯩꯁꯦ ꯈꯔ ꯁꯨꯝ ꯀꯣꯃꯦꯗꯤꯔꯣꯝꯗ ꯆꯤꯡꯁꯤꯟꯈꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯐꯥꯔꯦꯟ ꯊꯥꯏ ꯑꯉꯥꯎꯕ ꯂꯩꯆꯤꯟꯁꯦ ꯂꯥꯛꯄꯗꯒꯤꯗꯤ ꯒꯨꯟꯅꯒ ꯑꯩꯒ ꯃꯣꯝꯕꯤꯁꯤ ꯑꯣꯟꯈꯤꯕꯗꯒꯤꯗꯤ ꯐꯥꯔꯦꯟ ꯊꯥꯗꯒꯤ ꯑꯩ ꯃꯣꯝꯕꯤ ꯑꯣꯟꯈꯔꯦ ꯑꯩꯒꯤ ꯊꯣꯉꯥꯝ ꯊꯣꯏꯊꯣꯏ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯝꯕꯤ ꯑꯣꯟꯈꯔꯦ ꯃꯣꯝꯕꯤ ꯑꯣꯟꯕ ꯃꯇꯨꯡꯁꯤꯗꯒꯤꯗꯤ ꯀꯦꯔꯦꯛꯇꯔꯁꯤꯡꯁꯦ ꯍꯦꯛ ꯄꯤꯔꯛꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯐꯥꯒꯤꯒꯤ ꯃꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯅꯣꯛꯐꯗꯤ ꯑꯃꯨꯛ ꯌꯥꯎꯁꯜꯂꯨꯔꯦ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔ ꯊꯧꯗꯥꯝ ꯈꯨꯔꯥꯏꯒꯤꯁꯦ ꯃꯥꯒꯤ ꯑꯃꯨꯛ ꯌꯥꯎꯁꯜꯂꯦ ꯑꯗꯩꯗꯤ ꯑꯗꯨꯝ ꯐꯥꯒꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯁꯨ ꯐꯥꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯁꯥꯕꯤ ꯀꯥꯡꯕꯨꯁꯤꯅ ꯍꯥꯏꯌꯦ ꯐꯤꯂꯝꯁꯤꯗꯗꯤ ꯃꯃꯥ ꯁꯥꯕꯤꯁꯦ 2, 3 ꯌꯥꯎꯗꯕꯅꯤꯅ ꯑꯃꯇꯪꯒꯨꯝꯕ ꯌꯥꯎꯅꯩꯗꯅ ꯑꯗꯨꯏꯗꯨꯅ ꯃꯣꯏꯅ ꯍꯥꯏꯕꯗ ꯅꯪ ꯀꯥꯇꯨ ꯀꯥꯔꯟꯗꯨ ꯇꯧ ꯃꯃꯥ ꯀꯟꯁꯜꯂꯛꯀꯅꯨ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯃꯥ ꯁꯥꯕꯤ ꯃꯁꯦꯟꯁꯦ ꯍꯥꯏꯅꯔꯤꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯏ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗꯤ ꯂꯩꯁꯥꯕꯤꯁꯦ ꯕꯖꯥꯔꯗ ꯆꯠꯄꯗ ꯑꯗꯨꯝ ꯂꯩꯁꯥꯔ ꯂꯩꯔꯣꯗ ꯏꯕꯦꯝꯃ ꯅꯌꯨꯝ ꯄꯥꯜꯂꯨꯔꯅꯨ ꯌꯨꯉꯥꯎꯕ ꯊꯨꯡꯗꯧ ꯁꯔꯨꯛꯀ ꯍꯥꯏꯔꯛꯑꯦ ꯄꯣꯛꯐꯝ ꯐꯝꯕꯤꯅꯀꯣ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩ ꯑꯗꯒꯤ ꯏꯆꯥꯈꯩꯅꯁꯨ ꯏꯃꯥ ꯅꯪ ꯆꯍꯤꯁꯨ ꯌꯥꯝꯃꯕꯅꯤ ꯂꯩꯁꯥꯕꯤ ꯁꯥꯔꯅꯨ ꯅꯃꯤꯠꯇꯨꯅꯦ ꯅꯃꯥꯏꯗꯨ ꯌꯥꯝ ꯊꯤꯔꯦ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯁꯥꯕꯤ ꯁꯥꯕꯤꯌꯨ ꯏꯁꯀꯔꯠ ꯁꯦꯠꯄꯤꯌꯨꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗ ꯑꯩꯅ ꯍꯦꯔꯥ ꯅꯣꯏꯁꯨ ꯍꯦꯃꯟꯗ꯭ꯔꯣ ꯏꯁꯀꯔꯠꯇꯨꯗꯤ ꯇꯣꯛꯁꯤꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏ ꯑꯗꯣ ꯃꯃꯥ ꯈꯔ ꯁꯥꯒꯠꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯀꯣꯃꯦꯗꯤ ꯑꯣꯏꯔꯁꯨꯀꯣ ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯕꯗꯣ ꯑꯗꯨꯝ ꯄꯥꯝꯖꯔꯤ ꯍꯥꯏꯕ ꯑꯩꯒꯤ
tamjarakpa haitare ko dumaina tawninge tes ki source ma kalamba yaroi tes ki source aina settlement da lairakanda lae dugi mamang sida magi audio drama makha isai ngak tagi ni Swami Kumar gi nambane ba madai da marak sida food dialogue khara khara hapa haitare sabi pakhangi adai da ise bota isai tawdori Swami Kumar su yawi ise nang dialogue to hai bala kera hai kamai chang doi ba ticket se kain pirame ko adai di ai se chatle noi baba ga chatle aduga di mayam marak sida yaw bro kain tes ki sor sine kaure e ba ko adai di kaure adu da su ai gi ming ka kaurak te mana premi kain kaure e ming du audio drama du da premi kau ki ba ke du mai thok ki ba sida gi di ne ikui kui de mi yaurak pa ka ni humni shu ba da gi ai se isai compare chatle ba matamda kodi isai si yang kan nangang masa chem bagi ta de artist na kari sakke gai se ingo nungsel isab yam lerme de aina adui nu pa do kari isai sai adui nu pi do kari isai sai gai se I re ko noi akhoi father kan noi father sin ne adu lauro kai isan bi re ka pi sama manga I re ka satlaga adumaina collection si tawre e magi isai me ki collection ga do adumain tawro ga isai compare sakhiba dagi di aise paisa nungsa su khara khara thoe film da di khoi si di paisa ji di kari haini maming bhauba yaurak ta ba yawe kari ga no da paisa ka pirak te ba khara yawba phangja di ga na khan bai type ta dubu ai khoi da yam taglak te maram de khoi na lila da training si am drama da tawrak khramni na director sing sin dum kano tawde producer na haibirak pa do paisa nungsa ga se dum mantik na rakte duga isam samna hada hojik te thoglai be heroine amana film ani da phangba paisa se aigi hek hobadagi na hojik phaugi journey siga samjinnaba matamda moina tangkhai mu khelangani chau thongna haige sidi mama sabi sing sida paisa kya phangge hangoba noksalakani ba duna heroine sing sina hai asto da moi aduna traso khoi ine sanachin bi phajabi lei ina khun bi lei moi da namji ma namhanji adugum banga ta oi heroine sing sina am thoi da ba duga anoba sing sina budi hek u bada budi khurumbi mama aina moi gi prem bhakti du mangai re khoina phangjari bai bo film da phangba paisa je di sintha thadre pirakani hai pira u di haini pira ine ga na tawbodo kamain tawbono duma mama sabi sing ki condition na dum noina chat pada koina sapara dum thengnarangani hero heroine gi mayum makai yengu dagi akhoi lakpa matam da di irombam toksala to kani heroine langtau numi sidi chaju chajade yen bu thong bane ngau bane heta loini hero heroine yaw do numi se moi da yamna popular oi halleba producer sing sina so moina ya director di kana dumai khalli dagi adugumba yam thengnare I adubu aidi angang khangde ahan khangde director amoiradi director gi mathau dum tawrakpanina anoba producer tholakpa anoba director tholakpa yam phai nongmanatra nongmadi film amada isu saru yarak toini dana moige adugumba gi wakhanda di leire e aduna paisa nungsai thabak sima mama sabi singi yum madum yengo dumain haininge adubu ai isai chatpa matamda di paisa phange ba isai sida di ai chauthokna haige ba ko sidi ikainingai leite dagi isai gi lambi sidana atop atopal oiraga su ai kwano pa gunna se kawba yaroi da yam leiba gunna gi ise mina lising manga lawbada khoina amamam lawsi aduga nungti gi jasi hajira subamam na nongmara sat haibada lupa songa phangde jahum yankai phangi ado ibani nungdang amda lising amam phangadi yare na bhana mani e bani gi aduga dum lising ani piro bangi amaga hum piro haga lawrei nei lupa tara kun ga tharak pase asgun nei bani ga muyene ne gunna sam nung si ko mayum pandri tamja tarba se phamsalu horen sengwana ba ka ing tawrai go daga pira adana ga loksan minara I ko admaina yam nung si na loinara I adagi program se nungma ani lawini nungtang da gunna ibani mina ngamna daba thabak ne simadi hawgalak pa angang na su pak oidong mande aigi wakhal da ko haibadi ne
ꯊꯧꯕꯥꯜ ꯉꯥꯛꯇꯕꯨꯗꯤ ꯑꯣꯏꯀꯣ ꯅꯨꯃꯤꯠꯇꯣ ꯑꯩ ꯀꯥꯎꯗꯦ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯩꯍꯧ ꯏꯁꯩꯁꯦ ꯁꯤꯁꯤ ꯄꯨꯟꯅ ꯒꯨꯟꯅ ꯏꯕꯥꯅꯤ ꯂꯥꯎꯃꯤꯟꯅꯔꯕ ꯑꯗꯨꯒ ꯅꯪ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯍꯥꯏꯔꯛꯑꯦ ꯁꯣꯝꯗꯒꯤ ꯑꯗꯨꯝ ꯍꯧꯔꯨꯔꯦꯗꯅ ꯑꯗꯒꯤꯗꯤ ꯑꯩꯅ ꯁꯣꯝꯗ ꯀꯂꯥꯀꯥꯔ ꯑꯅꯤꯒꯨꯝꯕ ꯂꯥꯎꯔꯤꯉꯩꯁꯤꯗ ꯗꯨꯋꯦꯠ ꯁꯛꯍꯧꯔꯤꯉꯩꯁꯤꯗ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯂꯦ ꯚꯥꯟꯗꯨꯝꯗꯤ ꯃꯀꯣꯛ ꯉꯥꯎꯔꯦ ꯑꯩꯈꯣꯏꯕꯨ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯤꯕꯒꯤꯀꯣ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯁꯤꯗꯅꯅꯦ ꯑꯃꯨꯛ ꯑꯩꯁꯦ ꯂꯥꯛꯑꯅꯦꯕ ꯏꯕꯥꯅꯤ ꯗꯨꯋꯦꯠ ꯑꯃ ꯂꯥꯎꯔꯝꯕꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯑꯃꯨꯛ ꯂꯥꯎꯍꯧꯗꯣꯏꯅꯦ ꯒꯨꯟꯅꯁꯦ ꯑꯃꯨꯛ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯑꯍꯨꯝꯂꯛꯀꯨꯝꯕꯒ ꯆꯠꯂꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯟꯕ ꯄꯩꯁꯥꯁꯦ ꯗꯕꯜꯒ ꯐꯪꯉꯛꯏ ꯄꯣꯠꯅꯦ ꯑꯗꯨꯒꯨꯝꯕ ꯂꯩꯈꯤ ꯑꯗꯒꯤ ꯑꯊꯥꯁꯦꯟꯁꯨ ꯑꯗꯨꯝ ꯐꯪꯉꯛꯏꯀꯣ ꯑꯗꯩ ꯆꯐꯨꯗꯁꯨ ꯊꯥꯗꯕꯤ ꯑꯣꯔꯀꯦꯁꯇ꯭ꯔꯥꯗꯁꯨ ꯄꯤ ꯀꯂꯥꯀꯥꯔꯗꯁꯨ ꯑꯗꯨꯝ ꯄꯤ ꯍꯩ ꯄꯤꯔꯛꯎꯅꯍꯦ ꯄꯨꯟꯅ ꯌꯦꯟꯅꯁꯤꯅꯦ ꯀꯥꯏꯅ ꯀꯂꯥꯀꯥꯔꯗꯩꯁꯨ ꯑꯗꯨꯝ ꯂꯧꯍꯧꯕꯤ ꯏꯆꯦ ꯑꯩ ꯈꯔ ꯄꯤꯔꯝꯃꯨ ꯀꯥꯏꯁꯨ ꯑꯗꯨꯝ ꯍꯥꯏ ꯃꯣꯏꯁꯨ ꯑꯗꯨꯝ ꯄꯤꯔꯝꯃꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯏꯁꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯨꯒ ꯑꯩꯅꯗꯤ ꯏꯁꯩ ꯁꯛꯄ ꯍꯩꯇꯕ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯦꯜꯂꯛꯈꯤ ꯁꯨꯝ ꯄꯨꯟꯁꯤꯁꯦꯀꯣ ꯐꯤꯂꯝꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯄꯨꯗꯤ 10,000 ꯄꯤꯔꯛꯄ 10 ꯄꯤꯔꯛꯄ ꯑꯃꯅꯤ ꯌꯥꯎꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯩꯁꯤꯗꯤ 1,000 ꯄꯤꯔꯛꯄ 2 ꯄꯤꯔꯛ ꯏꯆꯦ ꯑꯩꯈꯣꯏꯁꯦ ꯂꯩꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯕ ꯏꯁꯩꯗꯁꯨ ꯍꯥꯏ ꯐꯤꯂꯝꯗꯁꯨ ꯍꯥꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕ ꯋꯥꯍꯩꯅꯤ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯂꯩꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏ ꯉꯁꯥꯏ ꯀꯂꯥꯀꯥꯔ 13 5ꯗꯣ ꯅꯦꯛꯇꯧ ꯁꯔꯨꯛ 3 ꯈꯛꯇꯪ ꯅꯦꯛꯄꯗꯤ ꯌꯥꯗꯕ꯭ꯔꯥꯕ ꯑꯗꯨꯃꯥꯏꯅ ꯀꯂꯥꯀꯥꯔꯁꯦ ꯚꯥꯔꯤꯅ ꯅꯦꯛꯁꯟꯕ ꯂꯣꯏ ꯄꯤꯈꯤꯕ ꯑꯣꯔꯀꯦꯁꯇ꯭ꯔꯥꯒ ꯑꯩꯈꯣꯏꯒꯗꯗꯤ ꯄꯤꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕ ꯁꯤꯒꯨꯝꯕ ꯌꯥꯝ ꯊꯦꯡꯅꯩ ꯑꯗꯩ ꯐꯤꯂꯝꯗꯁꯨ ꯂꯩ ꯇꯧꯕ ꯅꯠꯇꯦ ꯂꯩ ꯇꯧꯕ ꯅꯠꯇ꯭ꯔꯗꯤ ꯃꯃꯥꯁꯤ ꯀꯩꯗꯧꯕꯩ ꯍꯥꯞꯄꯤꯅꯣꯕ ꯃꯄꯥꯁꯤ ꯀꯩꯗꯧꯕꯩ ꯍꯥꯞꯄꯤꯅꯣꯕ ꯁꯤꯒꯨꯝꯕꯒꯤ ꯁꯥꯎꯅꯤꯡꯕ ꯌꯥꯝ ꯂꯩ ꯑꯗꯨ ꯂꯩ ꯇꯧꯕ ꯅꯠꯇꯦꯁꯦ ꯑꯩ ꯌꯥꯝ ꯍꯥꯏꯍꯟꯅꯤꯡꯗꯦ ꯁꯤꯃ ꯃꯌꯥꯝꯗ ꯇꯨꯡꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯒꯤꯁꯨ ꯌꯦꯡꯉꯒ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯍꯥꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯒꯤ ꯁꯔꯨꯛꯇ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯦꯝꯃꯦ ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯀꯥꯏꯅ ꯍꯥꯏꯍꯟꯅꯤꯡꯉꯦꯕ ꯑꯗꯣ ꯂꯩ ꯇꯧꯕ ꯅꯠꯇꯦꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯗꯣ ꯀꯣꯔꯣꯅꯥ ꯂꯥꯛꯈ꯭ꯔꯦ ꯑꯗꯒꯤ ꯀꯣꯔꯣꯅꯥ ꯂꯣꯏꯔꯛꯄꯒ ꯑꯩꯒꯤ ꯊꯕꯛ ꯑꯃꯨꯛ ꯂꯣꯏꯔꯦ ꯄꯩꯁꯥ ꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯕꯣꯕꯀꯣ ꯑꯗꯨ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯩꯕꯥꯛꯀꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯣꯏ ꯇꯣꯛꯑꯦ ꯑꯍꯜ ꯑꯣꯏꯁꯜꯂꯛꯑꯦ ꯆꯠꯊꯣꯛꯇ꯭ꯔꯦ ꯁꯦꯟ ꯊꯣꯛꯄ ꯍꯟꯊꯈ꯭ꯔꯦ ꯃꯥꯏ ꯃꯤꯠ ꯈꯨꯏꯔꯦ ꯄꯨꯟꯁꯤꯁꯦ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯗꯦꯕ ꯀꯔꯃ ꯆꯠꯄ ꯐ꯭ꯔꯤ ꯑꯣꯏꯕ ꯁꯤ ꯃꯉꯥꯏꯔꯦ ꯏꯃꯥꯒꯤ ꯂꯥꯏꯐ